Kurumjari Times of Manipur ya khanna bukudol Coffee with Tom miyeng tabir basing buhan mamakta taram na ukchari mamang da khoina guest kya puduna lakchakre tongan ba hiram kya da ekhoina khana ne jakre ngasi su ekhoina yamna special oiba guest amakat puduna lakchari Manipuri isai panba matamda ekhoina mamang da yenguba matamda ekhoi Manipuri isai gi miyoi sing da ekhoina masing thiba matamda chithaba yaroi da ba adungla ba guest amakat khoina ngasi puduna lakchari oja Ningombam Rupachandra oja buhan mamakta da studio se taram ko chari aluga koi ngasi ki Coffee with TOMTV ki staff pomna amadi viewers sing boina hana makta ai site ki koknan khurum jari babung han basidi ekhoi babung gi punsi si karamaina hobi rakhiba karamaina ekhoi gi family si kamain lebi babung education kaino haibana ching base ekhoi khangna bagi damakta ekhoi na semjari ba video matekap sin asimatang mayam punna miyeng taminasi Sri Ningombam Rupachandra Singh English maga chamapan yankhai taret ki November kulhumdoi poinugi nini panba Thangza numita Khongman Mayai Lekai John Forda Taibangda Khongdarakhi Sri Ningombam Rupachandra Singh Masagi chahi mapan tara surakpa adwaidagi isai nongmai yamna pamjana horakhi loinana school amadi college tamlingai matamda isai changdamnaba kaya yauduna mana kaya lauduna lakhi nahaki punsigi turbande Mahaki Guru Layoi Kraba Sri Gurumayum Ravindra Sharma Amadi Layoi Kraba Sri Nongmai Them Pahari ki makhada isai tamjarakhi Amadi Government Music College da isai tamlakhi katlage mathang ma puk langungi mathang ma puk Lising amaga chamapan marifum maridagi All India Radio gi approved artist oiduna Akashvani Imphal da isai kaya khudol tamduna miyam gi thogal fangduna lakli loinana hauzik sankritan famsaklom da mai onsinduna miyam gi thogal fangjari Lising mag chamapan marifu taret ki November tang tarukta Nagamapal Singjubung leraktagi Laisram Ningol Mema Debiga Yumban bagi lambida khongdaminaduna Machanupi Mariga Punna Leminari Hauzik Manipur lenga ki makhada Agriculture Department da thabak tauri Amadi Mahaki loinabi Memana Veterinary Department da service tauduna yamna ingna chikna panjaba imung ama oiduna leiri Liram gadara mangonda shu makhong phuira banungjushina kaplam gadara adungai gum thongnau manakta madum hikna asumna sakani khangluda yuklure mairibu thamoina singthukluri tela bapunchina loinaidraba nungsi gilangjil khangjanaba khangamdra maisa khangjanaba liram gadara mangonda shu makhong phuira banungjushina Miyam da khudol tamjari lamdam masigi saknairaba saisakpa Ningombam Rupachandra Singh Yam nungaise akhoi video se miyeng tamina kharo matungda pawung da han boina lakchani se akhoi pawung si akhoi isai hariba kala makhalasida changa khiba se karamba mong dagi changa khiba no kari dagi inspire toga karamba mong dagi changa khiba na habise matem dang thambi aina isai se yam angang oi ngai dagi hype tare class 5 6 7 isagi sahi tara matweni to isai dagi sei se yam pamaga dum la sei se pam china dum tamu dai sei se aina sei se yam kari haini sakning bagi kan homa sum phau pasina adamai torga sum pam la pasina class aina metric tha dringai da aina imada aige imada ima aige harmonium amte lebius mai ta isai yamna pami jai tongi aige muchi ima hoina susum khambi tan haitare adamai tor harmonium ga lebi tan ta ina ise
ama aigil pa matam do yamna harmonium si yamna ai koi gi laikai de gi Ningombam mani na koi gi jantra gi siamba pung siamba halam lerme ma si koi sagi juwe ada pabung jida aina sasara harmonium to smani bibi on to di pabung na ya phaba ma laire hain to na pam tam dul pasanga kak tapi yamna phaba harmonium ni 42 rich ki German rich ni mai to rama bibi dana to na ina mai to de gi sei sum pam na hau jarak ba hai tar makha taw da lak chening se khoi family gi support se kamai to gi gen lak chening ne du iman na di harmonium lebi adu to atopa khoi gi family member pabung sing adagi chili now sing lebu sing sina khoi masi gi support si di kamai to gi ma loina ma ai gi family members pabung adagi chili now sing no na ma ai gi the I want that I say the palm na sum to do over the moon so I want it can stop be I get supported like be hype that yam no ai ji mari chum na thambiri aduga makha tar ko da lak chani se pawng akhoi gi isai se pam me hairaga su akhoi formal loina tamba ma di chang banina asa ai harmonium lai ro matung sida akhoi gi karma mong da tamba horaki ka puja kana kana gi se I say ahan ba se maina chum pam lakpad da gi ai se akhoi gi government music college da matam du da Tambasna girls secondary higher secondary school stage da music college si lo boirami ada is ming san na tamba hawi tamba haw no ko na da gi ai all first year bo tamba me aduna ai gi music college gi life ki wari ni ko aduga ai gi waza adi guru se aina han ba aina radio audition yaw na bagi matang sai de tor pe ka sai waja se aina ai han bu guru se ai Sergio oi Zirobindra Sharma na ka mapal sing jung lerak te matam bagi koi matam Manipur daga kungi ba dumba hero hoi sa ki ba du jina ai han bu jani adu second time na adugi waja gi mapan dagi hai bitare aina radio gi audition ga kai na pass out na radio gi sap phangi basi magi matam dagi ni adu dagi next time da di ai gi waja se Sri Numaitem Pahari Sarkio ai ga ham sang na waja da loina jadana asa mana odona loina bitana ya ma ja dagi aina adumba se numai yo ba mana phangje yam no ai ji oza sing gi matang da mari chuma tak piri makha ta da pong lak chening se khoi anga oi ngi matam si da ngasai isai tamba oza sing si gi makha de isai tamba horo matam da khoi isai sakpa sing si ga khoi ga sum una jaba matam da khoi gi isai gi competition adagi changdam na ba sing hoji puri tak piri audition yaw bi khena aduna taba khoi gi competition sing yaw bi khibadi lebra matam da masi hoi lai adu school junior school tamakpagi perate gi hairaga na kwa school ki function da kai da competition kari kara si sum yaw jare pam jara pani na ko da dai na first position ga lawi junior school time ga high school life da lawi adagi madu ai chahi di kaure sabjaba adu madini singtre nehru yuva kendra na sinbi ba impal na sinbi ba national gi thakta all Manipur music competition ma ko dance academy da tawiki maduda aisu yauche madu competition da in first position taziki yam ngai ji aduga makha ta da khoina music laksani se koi paungi oina singer amoina punsigi ahan ba khoi gi sakhi bai sei hai tare compose to gi ba sakhi bai sei lebiram gani karam bai sei nadi ahan bai sei oina aigi sei aina khwaidagi sei sur harmonium pai ba khong ba hairak ba degi torpa kan da aina khwaidagi halana aigi life ki sei sur pan jadana aina sakibi sei si Ningombam hera mani ne iba and homioi punshi nungsira ba thawai punshina awa mai sak phangbuda thawai ne kapli lona sina aigi khwaidagi ahan ba aigi sagi sana sur panjiba matam adugi sei do ko yabjiki loktak ta kai traga hi da kai da ko torial da kai da thapa da tam naga oraga hi da kai da sapa da ko tam no ha batiali style kai tu ni adu mai na ma ka pala kai han ba life da da mai na sak sei ji mate kon tang khudol tam ya no ai ji pani tab sak lawi se ozagi ahan ba khudol homioi punsi nungsira ba thawai punsi na awa mai chak fangbada thawai na kapni lona ming kan se
Punsina awa may tsak pangbada Thaway nagkapli Lona, lona Thaway nagkapli Lona, lona tawba hai tare materialist style das man toroga yamna puning huni ngai wa thumba ise yam ka kudo tam video za yam ngai se aduga oza makha tabda khoina lecturing ise ye koi hoji phawda oza na sakpi hi bai sei si sum mamang de yengu matam da hoji phawda sakhi bai sei si kaya mukti lebi kre sei se aina hek saksarak pasi hoji phawda round about aina zamaga 150 guma smai suramani adu aingonda aina matam du da sakraga surpan raga collection to hold about it. Yamang give us your Shana Panzegi Sudozik may to ye out of Ningombam the Suyam talk there. Adu was the in my city, among Batari, and I know collection I'm cut of hope she has more. I wonder in hand 70-80 Gumbai say the collection tore. Adu Krama Tibok Pangdea, this might out the Ina Saki visit round about 150 gum smai surmane ne khanje aduga hoji anoba da phone da bai sai sing di kari kari sai sing le bi anoba da phone da basi hoji kai gi KM film production gi khoi handak ki chahi thama to ki mamang da hai tare khoi gi laibak thiba thodo ma khoi mapitel dam da khoi gi sadong khul haina ba taseng budi sadong khul da ne te thokib du ram rai khul da he lakhat na thukong de angang ohum leki debs sigi tim da jiki medam komodini morang temsina mayaksima gini aduga banner sumai magi hajiki komodini morang tem KM film production haisini mana ise mak e adu sei si aiga aigi SNP haitare mora akoi mairemban nilabatiga taroga ise si nami adada si visualize to guni moina documentary wena pothokani hanama adauda akoi da picturization si akoi to hai krai de akoi di film ge artist samsunati acting haiba sunati film ge artist sing taroga to hanbiu da meda mai tawde yaro president natural kano mo wena ipothoksa do ini han tawdna phare ador boite han tawdna koisi asa dong haji kano sida mapitel dam da salaga nini koi shooting tawri BB films ki koi now sujit ne aduga magi stop apa mai nai bungo mana direction tawbitna man namaga jiksi reality ngak tani maduda collection ji thokiba dugi video lehoba koi bungo sujit na line insert tawna degi intokong degi yum degi family degi ayaba lawdana yamna kaino tawna yam section na tawba haitare yamna adu puning yam nusiba pot amasu wene khale adugi music amadu almost loina ma editing ding loiraga release tawda badangai re pawng goina akhoi miam da singer amoina sakta ki be sei haijab tare sakta ki be sei si kalam be sei noi gadu ai bu hek aina ai sei da ai be miam sakhang bi gi ba sei harga di ai gi khwaidagi ahanba first program da saksakiba Sri akhoi tamo Rajendra Okram ne iba nahaki punsigi torwanda milugi pirang irik ne nusigi tarpan ka lege mathang mapuk lawngon gi hai sai sina igi saktakpa degi aibu mayam khangbi ki ba ma woi biki hai bi sai si sumati kam tang punsigi torbanda nahaki punsigi
pirang irikna mitlugi pirang irikna nungsigi tarapan katlage mathang mapuk langungi mathang mapuk langungi nahaki punsigi turbanda yam ngai je do paung na hoji phau da musical journey ekoi paung gi punsi sida changchen birei ba ekoi sai nomai gi lam na changchen birei se tongan ba awards achievements myam dai biram lagane hai ba se pan ba ya ba da ekoi karam badi leikre ai gi achievement award se thodong yam kwanna award natraga su 2015 gi February 24 to 26 ekoi writers forum in Palna aduga koigi North Eastern Council koigi Ministry of Donors ka punna tauba ma koigi lamboi khongnam khongi repertory theater sta sesak koi khara chahi gi tauba ni madu adugi hairiba chahi du da 2015 moi gadran khali madu aina damaina aduda koibu sakhang bitena koina taujari ba khudol sibu mayam moina writers forum na sakhang bidena koi kai khunu utpi bagi aduguma ma tawna koi certificate ama tawdana koi bu bidena damaina tawba ma legre MFDC gi on auditorium da koi musical night achoba ma ga tawki ma de da koi su ma koi si koi na tawjari ba khudol koi na tamjari khudol gi sakhang bi boina moina kai khunu utpi ba ma certificate amane aduga momento soal lamane ta hudana da mai ta on pibi na koi bu kai kon bu utpi khe duga ai award ma na yamna ta phangda no khotan ta bodi makti list adu khwaidagi chawe award team yamna pibi riba minungsi aduga sei sakul lore kan da yamna khobi ro khobak sina khwaidagi chawe achievement ne dum jaraga makha ta da lakchani ngi si koi singer amoina changchen bir pa matam da tongan ba saireng ba sairang ba mayam ma khoi loina biram gani karam ba saireng ba sing loina bire aduga masigi experience kamai to bi pa matem da Manipur gi hek sei iba kudimak si ayamba sei iba ibi kudimak thengna jare hai tare sei si adeda aigi ama khak mayam ma manasu da ba haidra ada aina sei si aidi mek te am depend tawse mek si aidi yamna amana sei di saireng ba mayam sina amda sau to sakpiu khotpiu haibna chingba mayam ma bibire madu ai sa oi ngamoi haibadi yadabni adum loksan jaraga adum thamja do aina pajaba matamda asagi thim do ai sina pami thim sima pami haibadi lejada ba aina sum pajaru ba da angonda kitanga angonda fil tawjaba ada hey masimati oido malina ka haiba adum ba sesna aina hena angonda adi oja paharina angonda haibira mamsulai Rupachandra sei pa haibis mayak amana haira ka ju pangsakta sakanu aduga nangonda nangna paba matamda nangonda feel tawriba sei to madu sei boirabani suru thuabani thuksu thui maduna surpamda zarare de sakhi adu aiga khara hena naksana na sum saksegi be sei sing khara haira ka Rajendra Okram jumnam dakesor adegi bosopu doctor bosopu khaidem joda Chandra sanasam alon singina khara hena sai ajipudin harun gi mayam ma sai ko to ha ma hujar ko da haiba halaman singsiga yamba loan lo to na tin jare yam ngai je makha ta da khone lakchani se paung akhoi mamang ngai da akhoi lekhidraba akhoi paung bahari mkhoi matam dagi horaga akhoi isai se tambiraga isai siga loina na dum lakpiraga hojiki matam si bawbada paung si isai ga loina na sum chatpiri ni masida akhoi mamang da tawrami be isai mong siga hojik tawri be isai mong siga masi khena ba se karam meng di yeng bi hojikti sai se yam khenare do akhoi na tawjarak pa matam duga hojik tawri ba sikati pura difference laire akhoi na matam du da saksara ko isai se matam isai aseng ba masak sini haiba tai adu hojiki su awon bani madu phati hairu budi yate awon balak pani matam yawol ni da akhoi na tawjarak paduna aseng ba akhoi na sur si harmonium ji paira ga thijara ga tawraga saksara pani hojiki di madu ai ama bu hunjero bagi na te sa ina jing hore ibising sina
Suro ama oiro mayak ta masundo oro de palom de he loksen bi su style de ki sumba kaya sima ju akoi da maring marang ba madi thoi adu magi dumaina ani sigi khena basi habjik ti akoi na program ama lekai program ma koi kaim ka da koi ni sasa ba da kai ta akoi da ju sangning ak ta ba ma habjik ki keno ju kitang khena rak ba ma adu mai la e adu na sai di Hajika koi taujar ko matam ngodi yam kenare adu hajiki ji phati haina inu hunjero pe wapam dini te hajiki jo awon bani angang jingi jakol koi matungina awon balak bani aduga hojik lekai da koi mafam sing da tonari ba isai nungmai gi thabak thorom mayam tonari masida koi musical band koi orchestra tongan ba mayam leiri makoina koi gi accompany hoina singer sing sida koi accompany toraga isai si mapung phana pangthoka doini masida koi leiri ba orchestra band sing sida ponggi hoina khwai gi pamjaba hairaga di karamba band na karamba na henna chanai na khanbi raga makwa aduga sargam performing group sima koina kitang henna koi ga sum naksina rubana haiga dram ma sum lakna mo koi jina kitang henna de koi da moigi nungai ba du phangi haijab tai hai bisida koi gi lekai da mafam sing sida koi isai utpa chatpa matam se tongan ba experience me am theng na birong gani bo adu da koi gi nungai ba su yorong gani awa ba su yorong gani masida kodong thiba nungai ta ba dagi awa ba aduga amarom da mun nungai ba da yenga adugumba experience kai share to ya hoi masi thoi am nungai ba saifam su thoi am nungai ta ba saifam su thoi am nungai ta ba saifam ma aina sum ai live ta thoke ma haijar ga di andro da akoi gi musical charity show ma to bani pung taruk ta gi hawga da program ji som da matam da di akoi gi mayam ji collection to khonggot pa ma pick up to bom sa na rami bas ama tawraga artist kudim ke yum sa laga orchestra kudim ke yum sa laga to matam yam mang ba adu khomdo khomjin to ringe orchestral ku khoming ei artist khoming ei sida pung nipan mapan ta thokre ko ni sida loisel pu khom lo rak pata di migi pung taruk te a klik klik ina na leira ba matam du da koina pung tara thungre bas kumpatri hekta nag yette ki nung si ta thomje lakpani aso koi me am pakta da de pingang yaw ba me am kap na law to de moi de lila yaw ba lam ko ni masakhang ba mai maming do sengoi habra ay aduma tengna man kham na ko ta to me am mi gi sum kan kari no ka tanja sa da ba du ni to mai to da no ondong na sa thi ba ka no ma de gi matak tu da akoi sa minariba artist sing akoi ne sei hawra sin to akoi ji kamla ka thak ni amdu ayam ji ka no ji da ade da artist akoi lak minariba group tu de gi artist suram dre yarum dre ado akoi ju krai jakre kari no ka kam ta madu khang dre ade sei ji hawre hawrat akoi madu gi paisa no sa lob gi wakhalo letra hawra mo loisan bi mu yadre am te ga de paisa no sa gi akoi wakhal ga le yum de yawra te to nunga laga koi ji bus to the akai bus to the mohale ko mamli to usi koi ji thodore ai ngas koi ngarang wat ki ba artist madu ekasan wa zik ma di sei di am kan sakhitre ado koi na a irun mung thong yo kan ma si koi bus ti la ko ma nakani thule kamai na kra di lek pula ma khang dre yam adu mai na wa ba amayam adu mai satina wa ba ma adu mai na theng na ki adu nungai be su mafam sai fam ga ma da dum theng hai je bata makal gi experience ma theng na de zumai na theng na re yam nungai je bo aduga wari si yam nungai ri wari gi marak thak na ten ba brigam tang loje ge break ta yam thun hanjer ke mieng ta don lebi break ki matung da myam ba mukha na taram lok chari makha tarak pasidi pawung akoina singer ama artist ama akoina unajaraga wari sum sa lai le na soidra hai gar ne da isai amada lak chage pawung akoina mamang da tajaki ba liram gadara mangon da su hai ba isai makha akoina tajagi hai ba isai se mate utan khodol tambiu hoi masigi sei se 1991 gi July thagi ogi all India radio gi
Song of the Month Thasigi say na haiba dugi say to the in the section giving say si I was a assistant director we bidding a da Mana Potopiram money mana Surjumana Topiram money ado mayak na Rajendra Okramne even it am Rajendra Kuna I have a tongue success Liram Gatara Mangundashu Liram Gatara Mangundashu Makumpuira Banungjushina Nungjushina Kaplam Gatara Adungaigum Kaplam Gatara Adungaigum Thongau Manakta Madum Hikna Madum Hikna Madum Hikna Smaina Yam toina taja khiba yamna popular we say singing ba yam ko dol tambi yam no ase duga makha tarak pasidi akhoi haugalagli ba akhoi isai bu pamjaba singda bong gi site gi singer moina kari kari wafam sing habini haurei ba sing sida ina presenting ba message hairagati ajika gi china sing gi hebi phatta ba mana isai amakak sa ga su maduda tang hek chakraga ma sa ji Pahau the Pau Nigo, my one, the Halaman taxi cassi, what part of we. Other the Shang Namakti says it over Haragati, I say to the lasting the boy. I say I'm a to the Pau Gibeai, but I'm correct at Lambia to Madu lasting way. The Shang say to Gay and a Kalagati, Toshikasi, Halaman Masakan Batai, Aduga, basic knowledge am Labatai, Macom Pajan Shang. Sama is bidian. Ada mana ada lagi buat amak tahu guys yang awak sini. Asyik sikit selibat trend sih. Aku lagi woi buat ada mana original woi buat. Sidi ada lagi buat tu dia saya woi atre. Ada na aku na ada mana aku na tahu cara aku ada mana salam jeninge. Ada buat awan mani. Ada mengata tahu lah ini hai bersui hati. Ada bu yari bermakai di aku lagi woi buat orang sida. Toshikasi na ina pajana basic knowledge yang na saya na using dari mana tu henjani. Yang pajabo form sing pong tambiri hari basi haur liba sing sinasu taropo eresan udah Manipuri macam isai Manipuri isai si ekoi mayam dagi makok thongba eresan ekoi loisalak pasi dah tom gi wahang adom gi bakum hai ba adum round khak leje hai ba round sida aina question si thu na hangjarak pa aduga Pahungna questions answer si thuna kumbirak pa adugi round doni ahamba question hangjage malem ki aphawba mayam singi marakta mioi ama hekta coffee thakmina bagi tanja fangla budi kana ga thakmina gani ai message ka thakmina ani sibo question da isa da khwai dagi pamjaba quality se kani ai si quality har ga di ai sa gi bana ai sawad ba sima ai gi kan oje ba ando papje mathang da punsi da khwai dagi hena soi khya haina khanjaba ningam da ba khongthang ama haibi Hoi pensigi ningam da batung tang ai si aina yamna officer gumba ma wei jo ba phangok da bagi adu mai like ta yamna kana lai ba number mo da family khudong cha da ba ga du gi pot tu ma ai ngonda phangok dre ma du ma ka gi nuai ta ba ma ka ajik lai school gi waza oiram laga di kari subject tak piram gani School ki wajah lo orang maga dia air le Manipuri je ai phajana ta kane ganje isagi profession hybrid singer roi basida nungai ba amadi awa ba mam haibi profession dai government job ta lai jabani aduna sei gi nungai ba di aina sei nungai praja jingda ai gi khudol katang tamjaraga praja jingda aina ta hanjaba ngam jeri besi bak ai gi nungai ba madu woi awa basine feri woi awa basidi sei gi lamdadi awa badi engondadi Saya di nuai bang tu boy, na tam jening. Saya sini pun siapa yang boy ni. Yang nuai sih. Maite aku ina yang na pam na channel di bas singju asi tongan ma makal gi singju mi ama malai. Karam bas singju na khwai di hena pam bilu. Singju se ai si hawai matun ga kari ya laga aku gi lapu toro ga to adu singju tu ma. Ai wanda pam min. Yang nuai sih. Aroi basidi ai question nanti ai request oina tau jagi pa bang. Pun sida kau bangam daba khwai di nungsi bai saya ma matik am tang khudol tambiram
पालबदा मिगी ओइखिनी थवाई असे नुंसिगी तेना पालबदा मिगी ओइखिनी थवाई असे नुंसिलांगदा संगलब मिदो ममलबनी संसार से नुंसिलांगदा संगलब मिदो ममलबनी संसार से मिगी ओइखिनी थवाई असे नुंसिगी तेना पालबदा मिगी ओइखिनी थवाई असे सुमाइना अहलमजिन सब इसे जी अब जब हाइतारे आई सी विषय मा पवन खुद तबी यम नोइजे पवन की चिल्लब मतम क्या kai thokpiduna akhoi studio lengbirakpa masigi damakta akhoi gi maikai dagi pawungda masi matang khudol tamje thank you aina su coffee with TOMTV aduga yengbire viewers punumo su aina aroi bada amuka hanna kai khunna wotse bagolena noruksari aduga makhata awda koina khamjaning ba wafam mayam amadi leijari pawung adugo matam se akak na boy banina akhoi mathangi episode sing da mathangi akhoi gi lakada episode sing da musoidna kauzarake mayam na khangbining ba wafam sing da su akhoi pawung dagi khangna hona jage nasigi damak tadi mieng tabiri ba khwai khibik tagi kaina na ya thangni jari binabirasi